Pambaina luchingba UNLF na India lainga kawari shanaba hawbagi Peace Talk Agreement ama mamang thagi tang 18 khudyak pinakiba adugi matangda Koireng na luchingba UNLF na lamdam masagi miyamda warol khara thamlakli. Koireng na luchingba UNLF Central Committee gi Publicity Secretary M Sakhe na khudyak piduna thadorokpa cherol amada Hanadagi hauna sovereignty amasung independence ki wafam masidi India laingakna sugya yakhidriba wafam amane masimangna Assamgi ULFA nasu sovereignty amadi independence ki wafam asi agenda da thamdrabadi wari shanaroi haiduna leirakli amaromda India ki Home Minister Amit Shah na mahaki X account da violence thadoklaga India gi mainstream da tillani haina yarakhiba si taramna okli haina palli Masina takpadi Peace Talk asi sovereignty amadi independence hanjinbagi wafam sugyaw yawroi haibane. Pambai na luchingba UNLF na nauna cha tharakliba thawong asidi chahi kaya UNLF ki maruoiba political principle oiduna lakpa amasung achumbani haina su udkraba lambi adu natte hairakle. Cherol asina makhatana Peace Talk Agreement khudyak pinakiba aduna UNLF loishile haina India laingak na utnaba hodnariba si ningtam yawo lanhau masak khangdabani hainingi hairaduna ningtamba hanjinba haiba si aikoi khudingmakki hiktok fadaba amasung compromise tawba yadaba thaudang oibana miyamna UNLF ta lengdana thazaba thambiyo hairakle.